ꯌꯥꯝ ꯌꯥꯝꯕ ꯅꯠꯇꯦꯗ ꯑꯣꯛ ꯃꯇꯨꯝ ꯑꯝꯇ ꯆꯥꯖꯒꯦꯗꯧꯅꯦ ꯑꯣꯛ ꯃꯇꯨꯝ ꯑꯃ ꯉꯁꯤꯗꯤ ꯄꯣꯛꯁꯦ ꯁꯤꯔꯥꯔꯥꯈꯣꯡꯒ ꯊꯣꯡꯕ ꯆꯥꯗꯕ ꯀꯨꯏꯔꯦ ꯑꯗꯨꯅ ꯃꯇꯨꯝꯁꯦ ꯑꯗꯨꯝ ꯆꯥꯎꯅ ꯍꯥꯞꯆꯤꯜꯂꯒ ꯁꯤꯔꯥꯔꯥꯈꯣꯡꯅꯦ ꯇꯣꯃꯦꯇꯣꯅꯦ ꯁꯤꯡꯒ ꯆꯅꯝꯒ ꯊꯨꯝꯒ ꯍꯥꯞꯄꯒ ꯐꯨꯠꯂꯁꯤ ꯑꯗꯨꯒ ꯇꯣꯃꯦꯇꯣꯒ ꯃꯣꯔꯣꯛꯀꯁꯦ ꯃꯨꯜꯂꯀꯥꯟꯗ ꯅꯩꯈꯥꯏꯕꯤꯔꯒ ꯑꯃꯨꯛꯀ ꯍꯥꯞꯆꯤꯟꯕꯤꯔꯒ ꯈꯔ ꯃꯩ ꯂꯩꯊꯔꯒ ꯀꯨꯏꯅ ꯐꯨꯠꯇꯣꯏꯅꯦꯕꯀꯣ ꯄꯨꯡ 2ꯃꯨꯛꯀꯤ ꯆꯥꯡꯗ ꯐꯨꯠꯂꯦ ꯑꯣꯛ ꯃꯇꯨꯝꯁꯦ ꯆꯥꯎꯕꯅꯤꯅ ꯑꯣꯛ ꯃꯇꯨꯝꯒꯤ ꯁꯥꯏꯖꯀꯤ ꯃꯇꯨꯡ ꯏꯟꯅ ꯃꯨꯟꯕꯩ ꯆꯥꯡꯗ ꯑꯗꯨꯝ ꯐꯨꯠꯄꯤꯕ ꯌꯥꯅꯤ ꯀꯨꯏꯕꯒꯤꯗꯤ ꯑꯗꯨ ꯃꯩꯁꯦ ꯂꯩꯊꯕꯤꯔꯒ ꯑꯗꯨꯝ ꯐꯨꯠꯄꯤꯕ ꯑꯗꯨꯒ ꯀꯣꯏꯁꯤꯜꯂꯀꯥꯟꯗ ꯑꯗꯨꯝ ꯂꯣꯏꯁꯤꯟꯕ ꯌꯥꯔꯦ ꯁꯣꯝꯗ ꯑꯝꯇ ꯌꯦꯡꯉꯛꯎꯁꯦ ꯁꯣꯝꯗ ꯐ꯭ꯔꯦꯝꯗ ꯑꯝꯇ ꯌꯦꯡꯉꯛꯎꯁꯦ ꯑꯩꯈꯣꯏꯗ ꯅꯈꯨꯠꯇ ꯍꯥꯝꯃꯒ ꯆꯥꯖꯔꯨ ꯂꯥꯎ ꯑꯍꯥꯟꯕꯗ ꯌꯦꯡꯉꯝꯗ ꯄꯨꯅꯦꯝꯖꯩ ꯉꯁꯤꯗꯤ ꯑꯩꯅ ꯌꯥꯝꯅ ꯀꯨꯏꯅ ꯆꯥꯅꯤꯡꯉꯛꯄ ꯄꯣꯔꯛꯅꯦ ꯁꯤꯔꯥꯔꯥꯈꯣꯡꯒ ꯑꯗꯨ ꯈꯔ ꯐ꯭ꯔꯥꯏ ꯇꯧꯔꯦ ꯊꯣꯡꯁꯨ ꯊꯣꯡꯉꯦ ꯑꯗꯨꯝ ꯆꯝꯅ ꯊꯣꯡꯕꯅꯦ ꯁꯤꯡꯒ ꯆꯅꯝꯒ ꯁꯤꯔꯥꯔꯥꯈꯣꯡꯒ ꯍꯥꯞꯄꯒ ꯑꯇꯩ ꯀꯩꯝꯇ ꯍꯥꯞꯇꯦ ꯊꯨꯝꯒ ꯏꯁꯤꯡꯒ ꯑꯗꯨꯒ ꯊꯥꯡꯖꯤꯡꯒꯠꯄ ꯂꯩꯔꯦ ꯁꯤꯗ ꯈꯕꯔ ꯈꯔ ꯇꯥꯎꯔꯦ ꯑꯗꯨꯒ ꯁꯤꯗ ꯕꯦꯂꯦꯟꯗ꯭ꯔꯤ ꯑꯉꯥꯟꯕ ꯊꯕꯤ ꯑꯗꯒꯤ ꯆꯝꯄ꯭ꯔꯥ ꯀꯩꯀꯥ ꯈꯔ ꯂꯩꯔꯦ ꯇꯣꯃꯦꯇꯣꯒ ꯒ꯭ꯔꯦꯚꯤ ꯂꯩꯔꯦ ꯑꯗꯣ ꯄꯟꯊꯗꯕꯤꯗ ꯆꯥꯕ ꯍꯧꯔꯁꯦ ꯋꯦꯗꯔꯁꯦꯀꯣ ꯃꯄꯥꯟꯗ ꯅꯣꯡꯒ ꯆꯨꯔꯒ ꯑꯩ ꯉꯁꯤꯗꯤ ꯃꯥꯏꯛ ꯍꯥꯞꯇ꯭ꯔꯦ ꯃꯥꯏꯛ ꯆꯠꯂꯝꯗ꯭ꯔꯦ ꯌꯥꯝ ꯌꯥꯝꯕ ꯅꯠꯇꯦꯗ ꯑꯣꯛ ꯃꯇꯨꯝ ꯑꯝꯇ ꯆꯥꯖꯒꯦꯗꯧꯅꯦ ꯑꯣꯛ ꯃꯇꯨꯝ ꯑꯃ ꯐꯖꯕꯅꯤ ꯒ꯭ꯔꯦꯚꯤꯁꯦ ꯂꯨꯞꯄꯩꯅ ꯄꯨꯊꯣꯛꯄꯅꯦ ꯂꯨꯞꯇ꯭ꯔꯁꯨ ꯌꯥꯔꯦ ꯃꯅꯨꯡꯗ ꯆꯪꯉꯤ
ำไมเปิดก็ก่อน 가름가름 더 야지 고하네. anh là xa ra rồi nè chắc thèm đọc thuốc cho mình好呗回来下再问是普通的mùi hảo ấy kem cái là tháo đậm tâu này 어머나 그래야 차로 고함 와给直接嘛，我吃嘞。
ꯃꯔꯨꯁꯦ ꯂꯧꯊꯣꯛꯑꯒꯦꯀꯣ ꯁꯤꯅ ꯍꯥꯎꯗꯧꯕ ꯈꯨꯍꯥꯎꯁꯦ ꯑꯇꯩꯗꯤ ꯊꯝꯕ ꯌꯥꯗꯕꯅꯤꯅ ꯇꯞ ꯇꯧꯔꯒꯦꯀꯣ ꯑꯣꯛꯁꯦ ꯍꯥꯎꯃꯟꯗꯅ ꯒ꯭ꯔꯦꯚꯤꯒ ꯑꯝꯇ ꯆꯪꯗ꯭ꯔꯦ ꯁ꯭ꯂꯣ ꯀꯨꯛ ꯇꯧꯕꯅꯦꯕꯀꯣ ꯑꯩꯅ ꯃꯅꯨꯡꯗ ꯂꯣꯏ ꯆꯪꯉꯦꯕ ꯆꯝꯄ꯭ꯔꯥꯁꯦ ꯁꯤꯜꯂꯦ ꯑꯗꯣ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯁꯤꯗ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯁꯤꯟꯖꯔꯒꯦ ꯚꯤꯗꯤꯑꯣꯁꯦ ꯌꯦꯡꯕ ꯅꯨꯡꯉꯥꯏꯕꯤꯔꯒꯗꯤ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯣ ꯃꯊꯪꯗ ꯃꯊꯦꯜ ꯑꯍꯥꯎꯕ ꯑꯃ ꯄꯨꯔꯒ ꯂꯥꯛꯆꯔꯒꯦ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛ ꯍꯟꯅ ꯄꯦꯝꯖꯔꯤ